Nongzari by Haman Togani, singing on Mapanamit, meeting is a he hoba. Again, Malia from Pampas is a he kumsing, researching church, sing a hunger jamri, kunsuba, into government asida. Longe, try and find you, contour the kitang lap bear. I am again that among me or so. Game can pick an order. Chili videos I YouTube Tanga Tagatani order. Si Tagala tung any video Amagong Tagalakani video si Twitter Amazon Instagram Kutanga Tagalakani Ado Mayam so post notification in Tagasar to video Maru and I know the Manipuri or Maitaylon itself is listed as an endangered language along with many other spoken languages in the state in Manipur that Almore 2,400 Muknang may hay taro das 700 ko ay sa trip mo ko Puram 276 ko aduga Moyam 2,270 Muknang may hay aduga Mausang 1,270 ako'y managtabo nga naribalon siya yung kanotoy ba adi sidabay po yung leba ako'y matilon sitang natabida tay nga naribalon yung sidabagi po kaledo Kwame ba ko gi phawna lon oi ba mai tai lon kamai taw ge asi jo ko gi UNESCO Nation of Educational Scientific and Cultural Organization de UNESCO je sina ba to ko gi mo international mat kano language di mother language di kano to wada je india gi mo endangered ko Manipuri language ha je mo kano har Bishnupriya Manipuri language na Wikipedia de man to ado ko Manipuri language ha je ko gi adi Phawna lon oi ne ba lon am asina mayang phawna lon oi ne ba sigi lon je moina listed ko endangered oi na hire ado si ako kamaina ko heloi dage kai tawa dage haji akoi na nganari ba lon je awa ai sama na ngi english ang kai me yawi ni ado si kamaina chum thokani akoi na chum thoksaga da ba ko ni ado miyam na PDF ama longin na ka kai taw sige kamain taw sige haji am khanin na je na 하자기 거. 아니면 마탕도 다가가 되면서 주민라니 간다 비다 마양 오이바 PDF 아마 로미나지나 심제바 비디오 내가 이 비디오에서 가나서 혼바 가나서 세이브지 야우테 이 아이나 비디오 지진 고진 바보시 보노기 따라 마팔니 판바 하이퍼티 거기 디셈버기 땅군 홈도이 말야팜 팔자 제이곰신 리체싱 싱어홍과 잠이 따라마팔다 기 하우키 미양기 마팜다 신나게 칼레 와타오 아이나 혹식티 따티피 카노 하이지 ngасai ai video li da hapakada bo poching je ahogi human setamadi kunthokon haitare miyobaki kunthokon si human setamadi simonong sawagi physiology anthropology bogi gender geography amasung historical geography pulap punjala ko social geography si ko tanga on shendo ga le to thamne ga ji je pari ngai na sum video na shemo ko wa na si ni na ba si da ko aw si je tang ta ba si da gi si la ko ne ha tang ta ba pu da ma ko gi historian or intellectuals or mo jing na puthok pangam da ha di chayet khriya na ba khan le si po chima miyam gi ni phama ma pulap pulaga aroi ba ba de ba ma lo han jen ni kai gi no de khalak gi ba na ha sing na thijen ba maram amada thijalakpa matamda yam chaye chahinga ba haitare kitang nuai jadi sigi pochima ado akhang hai myam lei lepak sida moina achumba wai piraga yang ni pham amada ariapa PDF amolungi nasi hajagi aham saruk sida aduga akon mada koi kangai pak chingai pa o maitra pa yai ko koi kona Manipur thonre ngasi pochela pe koi Manipur je kamai tawe ningthau pan ba ai pa am han oi yam maning damleba kona mi na lokshan gi ba landaraga ma toraga hoi British ke makha du polame kona ning tam se 1947 hoi August ki tang tara ma si ning tam ki British na thador ko matam hoi na tang du da ning thau pali pandi dia ba ning thau na nyam gi lenga lon habiti democracy ko nyam gi lenga lon si chalai na ba hoi gi kadawa MSCA Manipur Constitution Act 1947 je koi gi Ningthau Bhutishan Maharashtra same
ꯃꯣꯏ ꯁ꯭ꯇꯦꯠ ꯗꯔꯕꯥꯔ ꯀꯩꯀꯥ ꯇꯧꯔꯒ ꯃꯣꯏ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯁꯦ ꯌꯥꯎꯋꯦ ꯃꯊꯪ ꯃꯊꯪ ꯁꯦꯝꯃ ꯃꯇꯨꯡ ꯑꯩꯈꯣꯏꯁꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯁꯦꯝꯃꯦ ꯏꯂꯦꯛꯁꯟ ꯇꯧꯔꯦ ꯋꯤꯗꯤꯟ ꯌꯨꯅꯤꯚꯔꯁꯦꯜ ꯑꯦꯗꯜꯠ ꯐ꯭ꯔꯦꯟꯆꯥꯏꯁꯀꯤ ꯃꯈꯥꯗ ꯚꯣꯠ ꯊꯥꯗꯗꯅ ꯖꯦꯅꯔꯦꯁꯟ ꯇꯧꯔꯒ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯠꯂꯦ 1947 48 ꯍꯥꯏꯁꯦ ꯆꯍꯤ ꯈꯔꯁꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯠꯂ ꯄꯥꯜꯂꯦ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯌꯥꯒ ꯇꯤꯟꯅꯤꯡꯕ ꯀꯥꯡꯕꯨꯁꯤꯡꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯖꯒꯦꯅ ꯆꯦ ꯊꯥꯔꯕ ꯃꯇꯨꯡ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯦ ꯑꯩꯈꯣꯏ ꯁꯔꯗꯥꯔ ꯚꯥꯕꯠ ꯄꯇꯦꯜꯁꯤꯅ ꯑꯣꯏꯀꯣ ꯏꯟꯗꯤꯌꯥꯗꯅꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦꯀꯣ ꯃꯣꯏ ꯑꯣꯏꯕꯁꯤꯗ ꯃꯣꯏꯅ ꯆꯦ ꯊꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯀꯅꯥ ꯂꯩ ꯑꯩꯈꯣꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯠꯂꯁꯨ ꯅꯣꯏꯒꯤ ꯍꯣꯏ ꯃꯀꯣꯛ ꯍꯥꯏꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯠꯇꯕ ꯍꯦꯠ ꯂꯩꯕꯥꯛꯇꯨꯒꯤ ꯃꯀꯣꯛ ꯕꯨꯙꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖ ꯀꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯅꯦꯛꯁꯦꯁꯟ ꯃꯅꯤꯄꯨꯔꯁꯦ ꯑꯦꯅꯦꯛꯁꯦꯁꯟ ꯇꯧꯈꯤꯕꯁꯦ 1949 ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 15 ꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯏꯟꯗꯤꯌꯥꯗ ꯑꯦꯅꯦꯛ ꯇꯧꯔꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯈꯔ ꯂꯩꯔꯒ 1972ꯗ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯉꯒ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯈꯥꯗ ꯄꯥꯜꯂꯦ ꯑꯩꯈꯣꯏꯁꯨ ꯍꯟꯗꯛ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯁꯦ ꯄꯥꯡꯊꯣꯛꯑꯅꯤ ꯀꯨꯏꯔꯔꯣꯏ ꯑꯗꯨꯗ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯗꯣꯏꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯨꯒ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯇꯤꯜꯂꯀꯥꯟ ꯆꯠꯅꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯨꯒ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯍꯥꯏꯗꯤ ꯁꯤꯅ ꯐꯩ ꯍꯥꯏꯕꯁꯤꯡꯗꯣ ꯃꯁꯤ ꯆꯌꯦꯠ ꯃꯌꯥꯝ ꯂꯩ ꯋꯥꯔꯤꯗ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯨꯜꯂꯒ ꯀꯩꯗꯧꯁꯤꯒꯦ ꯀꯩ ꯅꯩꯅꯁꯤꯒꯦ ꯍꯥꯏꯕꯗꯨꯃꯛ ꯈꯟꯍꯟꯖꯅꯤꯡꯉꯤ ꯀꯩꯒꯤꯅꯣꯗ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯀꯪꯉꯥꯎꯅꯍꯜꯂꯦꯕ ꯂꯩꯔꯝꯃꯤꯕ ꯄꯨꯋꯥꯔꯤꯗꯨꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂ ꯃꯇꯨꯡ ꯍꯣꯏ ꯃꯃꯥꯡꯗ 1947ꯗ ꯑꯩꯈꯣꯏ ꯑꯥꯔꯇꯤꯀꯜ ꯈꯔꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯅꯤꯄꯨꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯛꯀꯤ ꯃꯈꯥꯗ ꯆꯦꯞꯇꯔ 11ꯗ ꯑꯩꯈꯣꯏ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯏꯪꯂꯤꯁ ꯑꯣꯔ ꯃꯅꯤꯄꯨꯔꯤ ꯆꯠꯅꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯅꯦꯕ ꯑꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯃꯤꯉꯩꯗꯨꯗꯗꯤ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯇꯨꯡ ꯏꯟꯗꯤꯌꯥꯗ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂ ꯃꯇꯨꯡ ꯍꯣꯏ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗꯁꯨ ꯒꯦꯞ ꯈꯔ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯔꯤꯇꯟ ꯏꯟ ꯕꯦꯡꯒꯣꯂꯤ ꯍꯥꯏꯔ ꯀꯩꯅꯣꯒꯤ ꯄꯣꯠ ꯈꯔ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯏꯪꯂꯤꯁ ꯃꯔꯛꯁꯤꯗ ꯒꯦꯞ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯃꯥꯡꯈꯤꯗꯣꯏꯅꯦꯕ ꯃꯥꯡꯕ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯗꯕꯗꯣ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞꯀꯨꯝꯕ ꯕꯦꯡꯒꯣꯂꯤ ꯇꯝꯕ ꯏꯪꯂꯤꯁ ꯇꯝꯕ ꯍꯤꯟꯗꯤ ꯇꯝꯕ ꯁꯤ ꯄꯣꯠꯁꯦ ꯂꯥꯛꯇꯣꯏꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯂꯥꯛꯄꯁꯤꯗ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯄꯨꯔꯥ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯂꯩꯊꯣꯛꯑ ꯊꯝꯃꯝꯕ ꯍꯥꯏꯇꯥꯔꯦ 72 ꯑꯩꯈꯣꯏꯒꯤ 72ꯒꯤ ꯑꯥꯒꯁꯀꯤ ꯇꯥꯡ 10ꯗ ꯃꯣꯏꯒꯤ ꯏꯟꯗꯤꯌꯟꯒꯤ ꯃꯣꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ 8th ꯁꯦꯗꯨꯜꯗ ꯆꯠꯍꯟꯈꯤꯕꯅꯦ ꯑꯗꯨꯀꯥꯟꯗꯗꯅꯦꯕ 1979ꯗ ꯃꯅꯤꯄꯨꯔꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯅ ꯄꯥꯁ ꯑꯗꯨꯗ ꯍꯥꯏ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯔꯤꯇꯟ ꯏꯟ ꯕꯦꯡꯒꯣꯂꯤ 2006ꯗ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯇꯝꯃꯛꯄ ꯍꯣꯏ ꯗꯥꯎ ꯌꯥꯕ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯃꯅꯨꯡ ꯆꯜꯂꯒ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯃꯦ ꯃꯅꯤꯄꯨꯔꯤ ꯁꯕꯖꯦꯛ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯒ ꯃꯌꯦꯛꯅ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯃꯦ ꯁꯤꯒꯤ ꯍꯥꯏꯔꯗꯣ ꯑꯩꯈꯣꯏ ꯂꯥꯏꯕꯛꯄꯨꯗꯤ ꯐꯩ ꯑꯗ ꯇꯝꯍꯧꯗꯕ ꯃꯃꯥꯡꯗꯨꯗ ꯇꯝꯍꯧꯗꯕꯁꯤꯡꯁꯤꯅ ꯕꯦꯡꯒꯣꯂꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛꯇꯤ ꯍꯩꯇꯕ ꯕꯦꯡꯒꯣꯂꯤ ꯍꯩꯕꯁꯤꯡꯅ ꯑꯃꯗꯤ ꯏꯪꯂꯤꯁ ꯍꯩꯕ ꯑꯃ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯈꯪ ꯑꯍꯩ ꯃꯣꯏ ꯃꯔꯛꯇꯁꯨ ꯃꯩꯇꯩ ꯃꯌꯦꯛ ꯈꯪꯕ ꯀꯌꯥꯝ ꯌꯥꯎꯔꯤ ꯑꯁꯤ ꯃꯔꯛꯁꯤꯗ ꯒꯦꯞ ꯈꯤꯇꯪ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯀꯩꯅꯣꯁꯤ ꯈꯤꯇꯪ ꯌꯥꯝ ꯊꯤꯅ ꯒꯦꯞ ꯂꯩꯔꯦ ꯑꯁꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕꯒꯤ ꯚꯤꯗꯤꯑꯣꯅꯦꯕ ꯑꯩꯅ ꯊꯥꯒꯠꯇꯣꯏꯁꯦ ꯊꯥꯒꯠꯄꯁꯤꯗ ꯃꯌꯥꯝꯗ ꯍꯨꯟꯕ ꯈꯣꯠꯄ ꯀꯩꯝ ꯂꯩꯖꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣই ꯏꯊꯅꯤꯛ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯂꯩꯀꯣ ꯑꯁꯤꯗ ꯍꯨꯟꯕ ꯈꯣꯠꯄ ꯀꯩꯝ ꯌꯥꯎꯖꯗꯦ ꯂꯣꯟ ꯄꯨꯗꯥꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯀꯃꯥꯏꯅ ꯊꯣꯛꯈꯤ ꯀꯩꯗꯧꯕꯩ ꯊꯣꯛꯈ꯭ꯔꯤꯅꯣꯗꯣ ꯈꯤꯇꯪ ꯄꯔꯤꯡ ꯅꯥꯏꯅ ꯅꯩꯅꯔꯛꯇꯣꯏꯅꯦꯕ ꯑꯩꯅ ꯉꯁꯥꯏ ꯊꯥꯒꯠꯆꯗꯣꯏ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯄꯤꯖꯅꯤꯡꯉꯤꯁꯦ ꯅꯣꯡꯏꯟ ꯆꯦꯛꯂꯥꯛꯄꯝ ꯏꯅꯤꯡꯇꯝꯅ ꯄꯥꯏꯖꯒꯦ ꯄꯥꯏꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥꯅꯦ ꯄꯥꯏꯅꯤꯗ ꯀꯣꯟꯅꯇ ꯐꯨꯡꯒꯥ ꯋꯥꯔꯤ ꯇꯥꯛꯀꯦ ꯏꯄꯨ ꯏꯕꯦꯟꯒꯤ ꯇꯥꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥꯅꯦ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯅꯤꯗ ꯅꯣꯡꯃꯗꯤ ꯏꯄꯨ ꯍꯧꯖꯤꯛꯇꯤ ꯇꯥꯊꯤꯕꯤꯒꯅꯨ ꯂꯤꯕꯤꯔꯝꯃꯨ ꯏꯄꯨ ꯏꯕꯦꯟꯁꯤꯡ ꯅꯁꯨꯁꯤꯡ ꯁꯤ ꯍꯥꯏꯅ ꯇꯦꯟꯁꯤꯟꯖꯒꯦ ꯍꯌꯦꯡ ꯅꯣꯡ ꯊꯥꯜꯂꯒꯦ ꯃꯤꯌꯥꯝꯅ ꯅꯤꯡꯅ ꯇꯦꯅ ꯅꯩꯅꯕꯤꯌꯨ ꯉꯟꯊꯣꯏꯕ ꯑꯩꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯊꯥꯒꯠꯆꯔꯔꯣꯏ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯃꯗꯤ ꯇ꯭ꯋꯤꯇꯔꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯒꯠꯆꯒꯦ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐꯅ ꯅꯤꯖꯔꯤ ꯊꯥꯡꯃꯩꯕꯟ ꯏꯃꯥꯅ ꯌꯥꯏꯐꯔꯦ